Kuki na truck driver ama hatkhraba tungda driver sing steering paidebagi khongjang sanction bawkhri laikhidraba driver Nitish Kumar gi imung manung na minister unakri Ukhrul FCI gi pot thinba satpa convoy de Kuki terrorist na ambush tawduna truck driver ama hatkhraba tungda atop state singdagi pot hondo hunjin tawba masum petroleum production pugadaba makhal khudimaki gari sing gi driver sing ngasidagi steering paidebagi khongjang sanction bawkhri National Highway 38 Escort ka loina posay lawrunaba pareng lengduna lainaraba matungda driver sing aduna ngarangdagi thawdo du yaningdaba phungdoknarakhi makhoidi miyamgi sana thaknaba lawu satpani thinbani driver sing dadi kanglukki oibu wakhalon yengpham thokthi hanadagi hauna driver sing da awaba pibigano haina lawduna leiringi serasida nomai kapsinduna hatpiba haibasi sathina kanem tawi hayeng phawbu gari sendabagi warep lawre hari Driver sing na steering paidebagi khongjang sanction kibana maram oireduna masing yamlaba truck sing LPG bullet tanker oil tanker kaya marum kaithelman bida pareng lenglaga lari driver sing na Imphal Dimapur lambi asi kudak ta hangdokadabane matik saba security force sing thajilaga driver sing bo aso engam amata thohaloi haiba lehlaga lambi asi da poje putok pusin tawbu yangadabane masigi sumatakta Imphal jiribam lambi da Kuki terrorist sing attack torak pathingna ba Makhal kaya gi security gi section tharang sing lokot kadabane haina su demand tawri Manipur gi hauji oiriba law and order gi phibam masita driver sing gari thawba kinari tangdu laita daba phibam amada lehri matung tarakpadari asu angam amata laireroi haiba khanglaba tungda gari thawgani hari amaromda ngarangi ambush adura laikhidraba driver Nitish Kumar gi imung manung gi miyoi sing asi ayuk Kolkata dagi Imphal thunglari Makoin Imphal thunglaga All Manipur Road Transport Drivers and Motor Workers Union gi General Secretary Maimom Anil Meitei galoina na Chief Minister Yumnam Khemsan unakhi Pungkhaya mehen unaduna ngarang thokiba thawdo adugi matang imung manung gi miyoi sing wari sanakhi amasum imung manung gi awabada Chief Minister na saruk yawi gi wakhum sphongdokhi state asigi logi matung ina laikhidraba driver asigi imung gi miyoi amada ex gracia oina lupa lakh tara athupa matamda lainga ki maikei digi DBT tawgani haibgi thajabasu Chief Minister na pikhi laikhidraba driver atugi thawai yaudraba haksang amasum imung manunggi miyoi sing aduna hankibagi aeroplane ticket Manipur lengana puthokani hainasu thajaba pikhi adumapu ngasigi oinadi postmortem tawkhitri hayeng ayuk postmortem tawraba tungda Manipur police na airport fawbu thillaga mayumda halankhigani hari Khudong Village Mei thakhre Nongmei kapnakhre Sangkai Maya da excavator Imphal Ukhrul lambi tawkhairamli National Highway 202 Imphal Ukhrul lambi gi Sangkai Kuki Maya da hokhiba hingda masak khangdaba singna excavator sijinaduna lambi tawkhairaga thanambadagi khudakki oina Imphal Ukhrul lambi phauna khidri mafam aduragi phangwa paun hai National Highway 2 gi lambi edu iramdam khonglam ama semagi mong da excavator sijinaduna foot ani rong gi sangna pakna masum lu thana taktholaga thanamani maduna maram oiraga lambi asi athu akai gi oina sadok sin tawba amata yawkhidri loinana thawdo adu Kuki militant singna tawbu oigani haina thajanari hairiba lambi gi saruk sing adu ngak sienbagi thawdang BSF na lobani ngak laitana irang thokliba mafam aduwaida hauju phawba Kuki terrorist singna tawning tawbada Manipur lenga ki maikei digi karimata tawba ngamdabadagi phibam ama ubada miyam penatri mara sida ngasi Kangpokpi district ki Gamnom Sarpai Mana police station ki manungsanbada leiba Kharam Baifei da akan mamongna Nongmei kapnabigi makhol anakpa masum arapada miyamna tanakhi social media thaganarakpa video footage singda Kharam Baifei da leiba yum kharasu maisa pokhi make edomdagi phangma paun hai ngarang Kharam Baifei da Assam Rifle CRPF amasum Kangpokpi district police ki team ama laktuna make edomda leiramba village volunteers sing loinamak tanthokre Madugi matungda ngasi khuladura mathong maram khangdra Nongmei kapsinduna attack tawba horakhi eti adu kanana sathabano haiba sabsana khangde dubo Nongmei kaplakpai ki makhol tarakpadagi mapam aduda lairamba khunja singdi senthoknaraktuna saphagadaba khul singda changjafam lawraga lainari attack adu manak nakpada leiba Naga gi khullomdagi lakpa khulai paiba kangbuna satharamba oigadra khanari Priyas Nit Biology na Satra masum Satri singi oiba nungairaba pauzel puduna laksari NTA Nit UG 2027 NTA Nit UG Foundation course ki oiba admission form thajari lakliba jun gi tang ama English ngani ga kun ga taruk tigi class haujaragani hariba singa sida khena ba timing da Nit Biology Foundation class 11 Foundation class 12 ki class tawjagani Nit Biology takpada sahi tara hen experience lairaba Biotechnology MU Life Science
SMU department singda former guest faculty oiramlaba well experienced faculty singna takpi tambigaduri hena nungairiba paw mana satri singi oiba residential hostel facility sulejagani IDP singi free classes yauna special feature kaya mas phangbigani haujima contact tawiro aikhoigi contact number di 7005534385 natragana 7005376151 ni aikhoigi address na kaisampat kaisam laikai ni Naga taruk fakhibagi matangna security agency singna CM da asumba pau pikhide awangbu Nongmei Mei 12 de Naga taruk fazan khibagi matangna security amasung intelligence agency singna se minister yumnam khemsan asumba paudam pikhide haina Naga People's Front NPF Manipur State Union ki president awangbu Nongmei na phongtokhi Langol tarung da leiba party is ki office ta pangthokpa pawgi mifma madam mangnaki se minister na handak makhan village ta laglamba matamda village amasum Phajare Loubiyu Thadoraklaba hosti singna tamba paudam tab angapokhi investigating agency amadi security forces na chief minister da aranma paudam silabra habigi singnani ngai oi Naga misam Phajare Loubiyu thaudok uhaubu sing amadi Thadoraklaba hosti singna phongdo puwa from official report da mami tadribasi singnani ngai oi awangbo Nongmei na phongdorakhibagi matungina Mei 13 da lairon baifai da mioi 19 phajankhibagi manungda 19 thadoralaga Tarukti makhatana phajinduna thamauri thadoraklaba mioi singaduna thaudo adugi matangna marik sumba paudam pikhibaga loinana makhoibu phajiluriba mioi singadugi masak maming phauba mayek singna phongdokhi Phajare Loubiyu thadoraklaba mioi singadu khwaidigi maru oiba witness oina lafamthui aduba police na hairiba mioi singdudagi ngasi phauba makhalamatagi information launaba khonadi haki Kolkata da akan nonglai nungsi silakpagi thaudokta mioi tare siri West Bengal da akan nonglai nungsi silakpada capital city Kolkata yauna South Bengal gi mafum khrada mioi tare siri nonglai nungsi na maram oiraga train amadi flight service ta sound apan batwanki nonglai nungsi ta yumning khairakpaga loinana braja tarakpadi gi mioi tare sikhibani South 24 Parganas North 24 Parganas Howrah Hooghly Pasim Medinipur amadi Purulia district nonglai nungsit ka mari lainana laikhidrabasingi imung manungda state lengana lupa lakh mari ex gracia piragan hena laktokhi nonglai nungsina transport system da sound akai bathon kibaga loinana Netaji Subhash Chandra Bose International Airport ta ising thumjilakpadigi plane kaya marum pandro lakhi upambi kya turaktuna rail lambi thingkhibagi railway service ta sound apan bathokhi state lengana oirakliba phiba mesigi matangna mathau ta thabak thoram sing lakhananaba forest environment amadi municipal department gi mute sing yauna special committee ama semkhri hari Zone amadagi Manipur police ki DGP oina thaupuragadaba Mukesh Singha IPS ngasi Imphal thungnari Mathang tha June amadagi Manipur police ki DGP oina thaupuragadaba Ladakh police ki chief oiramba Mukesh Singha IPS AGM UT 1996 ngasi Imphal thungnari Mukesh IPS na Imphal airport thunglabaga paumi singi maikaidigi Manipur da hauzik thokliba tangta daba phiba masiga mari lenana Maki maikaidigi ahanba kari karamba thorang sing packet kadagi haina hangba mada Mukesh ki maikaidigi mahak hana thaba asida join tokidi aduga kari laibagi habadu yingsin ki kani haina phongtoramki aduba atai makha taba comment amata piyu habiyakidi maraksida ngasi Manipur lenga ki Department of Personnel and Administrative Reforms Personnel Division gi Joint Secretary Bizanda sabung bamna thokiba order amagi matungina India lenga ki DOPT na thasigi kunga mathoi thokiba order amagi matungina Inter-cadre deputation da Mukesh Singha IPS AGM UT 1996 asi AGM UT cadre dagi Manipur cadre oina transfer tokibagi matungina Manipur lenga na Mukesh Singha IPS asi June amadagi hauna Manipur police ki DGP oina transfer amasum posting pibida ayaba pire hari order asigi matungina Mukesh IPS asi June amadagi Manipur police ki DGP oina thapuragani Panbayabadi hauzi Manipur police ki DGP oiriba Rajiv asi tha asigi thabaktagi retire toragadabani adubu India lenga ki appointment committee of the cabinet na nauna thokibu order amagi matungina DGP Rajiv asi New Delhi da cabinet secretary security oina nauna appoint tokrabani Maraksida ngasi Manipur lenga ki joint secretary DP na thokibu order amagi matungina ADGP Asutosh Kumar IPS asi chairman and managing director Manipko amasum Directorate of Enquiry Manipur Lok Ayuk Lufeng Kailun ADGP
LO na MD MPSC Limited aduga ADGP Lari Dozi Latu IPS na ADGP AP Modernization Intelligence LO oina transfer posting pikri. Former Chief Minister Biren Rajya Sabha ki MP oina satlaba yana lady. Former Chief Minister N Biren mathang thada leba si goina Rajya Sabha ki MP kungo humdoi join tawguduri basida yaurabi yana lady. BJP Central Leaders sing na N Biren Rajya Sabha ki MP oina yaurana yamna kana khanari haini Indian Express ki report amana hairi. Report asina makata na hairi bana mathang June thadagi Upper House ki seat kungo humdoi hangduna laiguduri basigi manungda Andhra Pradesh, Karnataka amasung Gujarat ki seat mari bani. Madhya Pradesh amasung Rajasthan ki seat ahum Meghalaya, Manipur, Jharkhand amasung Andhra Pradesh ki seat amamam yauri. Hiramasigi matang hanagi Chief Minister Nongthomam Birena Indian Express phongdokibada Rajya Sabha ki member oina join taunabigi paw sidi tari adubo hauju phabi oina hiramasiga mari lenana center ki lusing basing hakthengna paw pirakpa leitri hari. Delhi ki BJP lusing ba manasu development asi oithokpa yabigi sang yamna wang laide hiramsigi matang su khanna balekri adubo aroiba phirepti party ki makok thongmusingna lawgadabane hari. Paugi source asina makata na hairibana N Birena mahaki Chief Minister ki phamdagi resign tawkiba matam aduda Delhi ki maikedi ki mahaki career si yamna maru oina lawbaga loinana mahaki political career si manghaloi haina thajaba pirakpa lekri. Loinana Manipur PR lairingi matamda Union Home Minister Amit Shah na Manipur goiba issue singda former Chief Minister asiga yamna toina engage tawduna thabak kaya paiba kaya lekri hairina su paus tamakatari. AMPSC na handak lawkiba civil service exam ki result ta disability category da miyoema lana khanjilamle KSE Manipur civil service exam prelim 2022 pangthonabagi damak English ngani ga kungani thogi December 3 thokiba notification adugi note 1 na pallibu wafam haibadi disability ki reservation si mari lainaba disability ki sad nifu dagi tadaba miyoisingi oigani haiba wafam asigi wangmad amadi The Right of Person with Disability Act 2016 gi Section 2R gi wangmat Suchampur gi Ziri Lalhak Thang Bongpui Kauba miyoe ma hokibe April kungani thoida MPSC na laukthokhiba result adugi merit list ki serial number 195 ta hearing impaired category ta khalakhiba ga loinana ngarang me kungama pana thokiba notification amagi matungina mark hearing impaired category ta MCS grade 2 oina khalakhibani khalakibas khwaidi gi lebtibani masigi matana kupna thigana ba KSA na MPSC gi mari lena ba official singamadi Manipur lenga ki maphamda demand tori hari lobasigi sirola man hari bana hearing impaired category da khankiba jidi lalhak thang Bongpui hairiba misa asigi disability certificate asi scrutiny tawbagi mathakta maki medical examination nauna tawgadabani hairiba miyoy si English ngani ga kunga marida UPSC na lawduna pangthokiba civil service exam phawkiba miyoy amani adubo civil service examination rule 2024 gi matungina medical examination tawba mathau tabadagi Delhi da leiba subdivision hospital medical examination tawbada maki disability percentage asi suramdabadagi AIMS hospital gi benchmark disability panel amana nauna medical re-examination toki amasu madura sumaki disability percentage asi sada nifu su khidrabani masina marum oiraga jedi lalhang thangna appeal amuk satpadagi Army Hospital Research and Reference ki appeal disability medical board na re-examine tawda mark disability percentage sukhidrabani masigi matungna mangna Delhi High Court wakat padigi well sa tharaba matungna mamang sai ki August 3 ta High Court of Delhi na order oina taduna medical board amana mark ki medical examination nauna tauna ba haibadigi nauna examination tawda suma ki disability percentage sudabadigi case adu Delhi High Court na dispose tawkiba lairabani maramaduna jiri lalhang thang bongpi na seasonariba disability ki certificate asi kumna thigana begi dama mari leina ba authority khudimak ki maphamda KSA na appeal tori loinana mark pu disability percentage 40% sudana MCS grade 2 khalakhiba si asoba senja thumja natragana makhalamagi laktuna ba amaga loinana tawkhibra haibadu kumna thigana ba KSA na mari leina ba khudimak ki maphamda appeal tori Manipur gi khwaidigi Sauba youth aspirants mayam gi asoba exam ama oiriba MPSC exam asida Delhi High Court na reject tawkraba candidate ama matawkram na disability certificate adu verify tawduna karamna khalibano MPSC na corruption gi lamjel yawrabra habis asoba go hangnari
Ukhrul gi miyamna mayoknariba awabasing kohananaba MLA Ramuibana CM da ayiba sirol piduna takshinkri. Ukhrul gi MLA Ramuibana Ukhrul district ta hauzik thengnariba khudong sadabasing maruoina district asida miyamna hingbada nomagi tangai fadana sangdraba yadraba polam sing pusilakpada thengnariba khudong sadabasing kohananaba lokatpa yaba thabaksing lokatpiyu haina Chief Minister Yumnam Khemsana Singhada ayiba sirol piduna haijakri hari. MLA Ramuibana Chief Minister Ikiba Sithi Duda TM Kaswam the April Taragani Naga Kunjani Imbus Tauduna Hat Kibamadi Narang Mapam Asimak the militants in the Imbus Tauduna truck driver ama Hat Kibamasum police constable ama Yauna Miu any Asu Apan Nangan Kipa Taudoxing Paladuna Asigumba violence over Taudoxing si Matunda Muhana Toktanaba Gorbamena Pekat Piava Tabaxing Matamsana Pekat Piu Hana Chief Minister da Pisin Kiba Sirola Duda Palihari Chief Minister Pisin Kiba Warola Duda Pallibadi Imphal Ukhrul lambi asida Kuki militants na tatan attack sa thabana maram oiraga Ukhrul district ki oina FCI gi supply materials sing maru oina seng petroleum LPG amadi nongmada sangdraba yadraba polam sing puba lepkhibadagi Ukhrul gi khunja sing awaba masung khudong sadaba sing mayuna dun lagi maram maduna essential commodities sing Ukhrul district yohonabagi dama Dimapur gi national highway 102A da tadubi phaudun Ukhrul yohonana bo honabiyu hainasu phongdokhi loinana hairiba road asida Kuki Khul sing laitaba maramna Kuki sing attack torakloi haibaga loinana tongan madabi sing maru oina essential commodity sing Dimapur dagi tadubi phauraga Ukhrul tamna puraknaba Imphal Ukhrul lambi gi maikaidagi Mahadev dagi New Haven phawa security squad tawhanba amadi yamdrabada bulletproof casper gari ahum yohonnaba wafamsu palli Loinana Thobal Torelgi Maning Tangbata Saduna Ladiba Bunker Tugainaba Indian Army Singda Instruction Piva Army Emerson paramilitaries in Kudakta Spaktaknana coming operations Sataduna attack over the scenery basing Pana Bokonaba Masum TM Kaswam the State Force Natragana Manipur Rifles Natragan Indian Reserve Battalion Gi Platoon Ama deployed to Honbina Basu Minister Pisin Kiba City Duda Palli Hari